Tribal Fund aran mamong decisionaba masung communal ko iba wakalon sagat pagidamagta Manipur lengaki Deputy Chief Minister Nemcha Kipgen Pairiba post Asidagi Louthokkadabani haina Manipur Naga Youth Organization MNYO and Foothills Naga Coordination Committee Fncc na Center amasung state lengakta memorandum of pisin kre MNYO amasung Fncc na pisin kiba apun magi memorandum aduda paliba maru wafam singdi Deputy Chief Minister Nemcha Kipgen na Pairiba Tribal Affairs and Hills amadi Manipur Tribal Development Corporation gi chairman oina Pairiba pham singase Imphal the station tawraga leiba minister natragana se minister da sinabiu haibasine maramdi anoba lengak semkiba thamari far phawada Nemcha Kipgen Imphal da laktuna thabak subangamde senba chai kumjalisini kunmanga kuntar amasung kumjalisini kuntar ki makhada singi district taragi scheme amasung atai work program singi thadarakpa senpham ayamba Nemcha Kipgen na Kangpokpi amasung Sursampur yauna Koki Taba area singda thadari aduba naga singna namna kundaba Chandel Tengnopal Ukhrul Kamjong Tamelong Noni amasung Senapati district na Tribal Affairs and Hills na thadarakpa senthangdagi nathaidaga thamli Deputy Chief Minister Nemcha Kipgen gi thawng asina mak asi communal gi wakhalon da thabak tawbaga lonena Tribal Fund aram mamongda seasonary haibasi takle maramdena sanba chai kumjalising ni kunmanga kuntarok amasung kumjalising ni kuntarok kuntareta allocate tawba scheme amasung work program khodimak kakthalaga naungna reallocate tawbiu lonena MNY amasung FNCC na Deputy Chief Minister Nemcha Kipgen gi mayokta akan ba khongjang kayasu sangsilagani haina memorandum singa dura palli